Ngasifong kiba tungan ba Manipuri sifong singa masum thokiba thawdo thoksing dagi maruibi I pausing miyam na thamjagi ahanbada Konung mamang traffic island manakta leriba divider matik asi reflector hapinaba hairabasu tadabadagi akoibigi Miyam Mei houna Saonare Leingak na Konung mamang traffic island manakta Beitarani Torban Semlage hairibara Miyam Impal iski Konung mamang traffic island manaktagi andro parking rom na sangyo lambi gi horakpada Leingak na Miyam sathok tasinda khudong sanabani haiduna thamliba divider matik asi reflector hapinaba hanjana pauksegi kuthangna hairabasu Leingak na miyeng sanglakpa udabadagi mafam adugi akoibda leiriba Miyam sawbana Mei hounare mafam adugi pibam yengsilubada sha yonba imo kauba mana pauksi asida hai Leingak na amam marak thamliba divider matik asi reflector asumak haptana leirabadi amam athengda lakpa gari divider matakta hek thawatpada mishimina kya thokadore divider matik asi gari kyana mammana udabadagi hek thawatpada lami garati manar tawrurabani adu bohanak lenga asna amuk semjin khia dubu reflector di hapiramdi nauna amuk semnam labasu athengbada lakpa gari na di divider asi uhodabana amuk thawatpaga loinana divider asi akayatu kya taw yaure loinana miyoi kya su asu open yauna khrabani hiramasi gi matang lenga na miyeng sangwinaba pauksina hanjina hablabasu tada bamadi thawaina lawdabana mafam asi miyoi kya gi thawai lofam Beitarani Torban ga managadore maramaduna divider matik asi lenga na athubada reflector ama hapidrabadi miyoi kya asu open asi ana kya yorak yai haki Dukan phamba Suresh Kauba manasu hai numidang pung 12 gi matungda lakpa gari sing ayamba divider matik asi uhodabadagi thawatpada gari sing akai tu thokpaga loinana miyoi kya asu open yaunare dukan mi lakpagi bu senagadra natragana dukan mamang accident thokpana singi mating pangadra laita pangkhandre wakhal ga loina phumungnare numidang athengba phawbu dukan phamgani khalubada matha sanare maramaduna athuba matamda Leingak na divider matik asi reflector ama hapiduna amam athengda asat uriba singkan biu haiken su pauksna phongdurakli adu uriba saktamasi February gi saising kungi numidang pung 12 rom tabara Konung mamang traffic island manaktagi andro parking room da sangkhiba lambi mayai da leiriba reflector haptaba divider matakta karama thogatpa atopa pawmadana siesang yaudaba kenbo bite kungani pan fogatkhre Susampur police na ngasi tungan mafamdagi kenbo bite ama fogat bangamkhre ngasi phawbada Susampur police na fogat khiba kenbo bite kunga turk sukre fogalaba gari singadu Myanmar dagi lona pushilakhi boigani haibagi singna balai loinana mari lena ba se sang amata yaudi haidi kenbo bite singadu haujuk Imphal West kilang thabal lab singninda laiba godown da thamkre so haidi nakala maramda Myanmar dagi lona pushilakpa kenbo bite anisu ngasi Kamjong police na fogat bangamkhre Kanbo bite amana Kamjong town gi fogat khibani aduga amana Kamsom Khulen gi fogat pangam khibani hairiba gari sing adu siasang amata yawba thengna de hairi hen su pausna makhatana su phongdorakli makha satarak poina to papamana Khalistan gi sympathizer Amritpal singa Punjab police na fogat khre masana masabu radical speaker ne amadi Khalistan's sympathizer ni haina saktak saba Amritpal ngasi Punjab police na haising na senaraba matungda fogat pangam khraina pawgi likhuna mada phongdorakli ngasi Punjab police ki special team amana tuan state asigi district tareta lotuna leiriba Amritpal gi matungda thibigi thabak sathaduna lakhibaduda mahakna tongduna saliba gari amagi matungda police ki team singaduna innaduna Amritpal Jalender gi saikot tahesil gi lambi da satlingai da phabangam khibani State asida hayeng nungthil pung 12 taba phawba internet sizinaba yadabagi athingma thamkhre masigi maramdi Amritpal gi tungin basingna social media da ma ku wafam kya phongdorakadaba amadi video kya thakalakadaba dugi yengla athingwa si thamkhibani pawgi likhuna sina makhata na hai Punjab police amadi paramilitary force singna Amritpal gi popum lamdam oiriba Amritsar district ki Jalupur Khalia pumba sil toksindun akan momong ngak senduna thamkhre Pausina makata na phongdorakpada hauzik Punjab ta sathariba G20 gi mipamasi hek loidriba phawba makum phamasi dagi hendoktana ba thamnaba thaba asi pekhathibani so haidi Punjab ta radicals organization ama haudoklamba actor amadi activist Dipu Singhana mamang thagi aroiba sarukta road accident amada laikhidraba matung Amritpal na Waris Punjab de organization asigi lusingboina thaupurakibani hauzik police na ma na leiriba saikot area asauba barricades sing question na thambaga loinana lambi edu atopa gari sing satok sinda athingwa thamkhre loinana kanaguma mi ematana ma ko unabigi ayaba pidana thamkhre haidi
अमृतपाल सिंह हौकिब सही खरा सिद ख्वाइदगी नौबा सेपरेटिस्ट लीडर अम ओइदुना मथौना लैना थबक क्या तौरख्रब मियोइनी मतम पुंबना मा खुलाई पाइबा मियोइसिंगना स्को तौरग सत्पा मियामना मरक मरक उबा हौरख्रबनी निंगसिंगबे अमृतपाल सिंह फेब्रुवारी कुंदा लफ्रिक फाखिबगी मयोक्ता यामलबा मियामग लोइनना खोंजंग संगसिनबदा सरुक याखिबनी मखोइगी मरक्तगी अमृतसर सिटी की अकोइबदा लफ्रिक थातोनबा नोंमय अमदि थांग सिजनदुना अकनबी हौ सगतपदा यावखिबनी हाइनसु पाउसन मखाताना फोंदोरक्ली मखा सथरक पोइना तो पाव मना विजिलेंस पु लान लमजिंगले हायर अथॉरिटी दो वकलगनी मियाम थौबल सी डी ब्लॉक की खंगबो पार्ट 3 ग्राम पंचायत एसओ जीआरएस पंचायत सेक्रेटरी अमसुम खंगबो पार्ट 3 प्रधान नोमिनीगा मानरगा सेल हाइदखिबगी मतंगदा विजिलेंस अमसुम एंटी करप्शन सेल थिगत लाकदा मफम लाना ताक्सिलगा विजिलेंस पु लाना लमजिंगले हाइना ngasi खंगबो पार्ट 3 पंचायत गर्द पांगथोकपा पावगी मिफम अमद खंगबो पार्ट 3 सेरापुरगी निंगथौजम श्याम केशोना फोंदोरक्ली मागना मखाताना हाई हौकिबसै इंग्लिश सिंगनिगा कुनगनि थुगी नवेम्बर 15 दा महक अमसुम खंगबो पार्ट 3 लमलोंगदगी ई कुंजबबु कौबो मियोय अमगा पुना कंप्लेनेंट ओइरगा स्टेट विजिलेंस एंड एंटी करप्शन सेल मणिपुर की एसपी द वोकट चिरोल अमा पिसिनखिबनि वोकट चिरोल अदुदा मरुओइना खंगबो पार्ट 3 ग्राम पंचायतना एमजीएनआरई जीएस अमसुम एसएफसी 14 सुबा एफसी 15 सुबा एफसी की मखारा पैकेट की स्कीम सिंगी मनुंगदा थबक अमत सुरमदना यामलबा बिल सिंग काइथोकलमखिबदु थिगतपियु हाइबासिनी वकत अदुगी मतुंग इन स्टेट विजिलेंस एंड एंटी करप्शन सेल मणिपुर की एडिशनल एसपी सदानदना लुसिंगबा टीम अमना खंगबो पार्ट 3 ग्राम पंचायत हकथेंगना लाक्तुना फील्ड विजिट पांगथोकपगा लोइनना पुंग 5 लोमसंगना इंस्पेक्शन तौखि अदुबु लेबक थिबदी फील्ड इंक्वायरी इंस्पेक्शन अदुद सरुक याखिबा थौबाल सीडी ब्लॉक की एसओ एमडी मुजीबुर रहमान जीआरएस एस बिजेंतिमाला पंचायत सेक्रेटरी एस मंगीजाव अमसुम प्रधान एम लैसानु देवी प्रधान की नोमिनी एम मंगलेम जाउना विजिलेंस की टीम अदुबु लाना लमजिंगलगा कंप्लेन लिस्ट यावरिबा थबकसिंगी सब साब मफमसिंगदा चलगा येंबगी मुहत्ता मसिगी ओन तैनबा मफमसिंगदा अतोपा वर्क साइटसिंगदा लाना ताक्सिलगा फील्ड इंक्वायरी तहलमले अतोपा मफमसिंगदा फील्ड विजिट तवे हाबिगी खुदम संगदम पीरदुना श्याम केशोन हाई वर्क प्रोग्राम द यावबा कंस्ट्रक्शन ऑफ वेटिंग सेट की खुनौबम लेरग वार्ड नंबर 15/6 अंडर 4 SFC for the year 2021-22 ni haizariba khangabok part 3 Sirapur mamang lekai वार्ड नंबर 15/1 sab waiting set oina vigilance ki team dokhi high risk ki musiki apunba senpham lupa लाख अहुमगा लिसिंग निफुगो हमदोइगा सनिपानगा तरागा मपन थबक सुंगसु सुदुना लौथोख्रबने मसिगी मथक्ता AAP 24 कंस्ट्रक्शन ऑफ पब्लिक पॉन एट मखा फील्ड for the year 2020-21 asisu khangabok part 3 sagai makhok lokol da leiba lanai miwe magi ngayok farm oina ulaga vigilance ki kangbo da utsairi miyam gi pukri asi suktau tawduna kaithokiba senphamna lupa lakh mapan galising kun go humdega samri ga nipfuni haina syam ke sona tamki asiguma tungan ba work program taraga humdai thaba amata suduna SO GRS panchayat secretary amasum khangabok part 3 gram panchayat ki प्रधान नोमिनीना मानरग मियामगी सको थौरांग थादरक सेंफम मैम से लौथोक्रे हाइबसी RTI थापदसु खंगले हारि थवोंग असि खंगबोक पार्ट 3 की मियामना तुमिन येंगदुन लेरोय मियामबो अपंग सिबसिंगी मथक्ता मणिपुर लेंगा की हायर अथॉरिटी सिंग वकलगनी हाइरदुना श्याम के सोन मखातना हाइ इंडिया गवर्नमेंट की रूरल डेवलपमेंट एंड पंचायती राज की गाइडलाइंस की मतुंगिना थबक सुगदबा मफम अदु सुब हौद्रिङै मरि लेनब स्टाफ सिंगना जियोटेक तौरब मतुंग डिपार्टमेंट ना अप्रूवल पीरब मतुंग थबक सुबगी सनबी कांगनो लै अदुगा थबक सुगदब मफम अदु तंगाई फदना होंदोके हाइरबसु मफम अदुगी मियामगी अयाबगी मोड अमसुम ग्राम पंचायत अदुगी रेजोल्यूशन लौरगा होंदोकदबनी कांगलोन सिंग सिगी वांगबद खंगबोक पार्ट 3 ग्राम पंचायत की मियामबु अपंगबसी ओइना लाना तौरकलिबो ऑफिशियल अमसुम पंचायत मिहुत सिंगी मथक्ता लोगेब मतिक साबे एक्शन लौखतपिनबा मणिपुर लेंगा की मकोक थोंबो अथॉरिटी सिंग हिरम सिगी मतंगना असेंगबा अमसुम असुंबा खांगदोकनबो वकत थांगलगनि हैनसु श्याम केशोन मखाता खेरी मखासा तरक पोइना तो पपावमना इम्फाल वेस्ट डिस्ट्रिक्ट की रिजर्व फॉरेस्ट मनुंग नौना खुंदा सिलकपा लेपकदबनी प्रताप
Imphal West District ki manung sana lairiba Langol area ma sumasi gi akoibada lairiba reserve forest area singna nauna sanglakpa miyoi singna yum amadi tongan ba lalun itiki mapam kya sajilaklaba matung matam kuina gi mamang gi leiraklaba miyoi singni haina claim torakli basi kudak tegi thadok piu haina Thamaiban United Club na appeal torakli ngasi Thamaiban da leiba ima Kontok hanbi sanglen da Thamaiban United Club ki yamlaba miyoi sing yauna pangtokhiba paugi mifam adura club asigi president laisangthem pratama phungtokhibani mana maka taraduna Imphal West District ki manungda leiriba tungan ba area sing da fawba lam yonthok yonsin tawgi khudam sangdam kya leire hauju paliba lenga asina asiguma reserve area gi mapam singda nauna changlakpa miyoi singna khunda laita aduna laisilakpa loinana makhoi gi tongan maming thonjinduna yonthok yonsin tawgi phibam tarokli pa thawong asi kupna yengsanbiyo forest department gi miyoi sing amasum hauju lenga pairiba MLA minister singna hairiba nauna khunda silakliba miyoi sing asi ain gi matung in reserve forest area kanana bohona bada akanba miyeng sanghaningi nauna khunda silakliba miyoi sing asina hana leiramliba Imphal West ki imung kyar athingma pirakpa yaroi makatana lengana paikhalakpa sakwa thorangi thabak singda ayetpa pibi yaroi haina phongdorakliba asina Imphal West ki mafam singda hana khundaramliba miyoi singa muknaba thulaktuna lebak inan thulakani thawong asi mari leinaba forest department amadi laingakna ngalingai kupna thijinbiduna pamdaba thawdok sing thulaktana wa Thamaiban United Club ki miyoi singna miyam mamangda phongdo hobani Manipur Leingak ki satnariba ain gi wangmra thabak toroklabadi Thamaiban United Club na leptuna lei haina spau gi mifam madura phongdokhiyadi makasa tarak poina to papaw mana Slovakia Ukraine MiG-29 fighter plane taraga humdoi pibi yakre Poland Ukraine MiG-29 fighter jet mari pibi yakraba matung tarakpada Slovakia government si Ukraine da Soviet Iraqi MiG-29 fighter jet taragom de pibi yakre haina official report amagi matung ina phongdorakli Ukraine ki government ki maike degi de Russia na landarakli be singal thona bagi damak war plane singadu ebina bagi wapam taksin duna lakli bani Slovakia ki prime minister Edward Higerna yenaba mata yaudana lakthoki bu wapam amada Ukraine da Soviet Iraqi MiG-29 fighter jet singadu pibi gi yanaba purakhi Haukiba sahidagi hauraba Slovakia fighter plane makalasi leibasigi Air Force na sijna khidrabani suhari Heger na makhatana haikibada Ukraine gi mekedigi war plane sing pibina bu wapam takshinduna lakibasi yenglaga leibasina sijna draba fighter asi pibida ayaba pitokibani masigi mamangda sagol sunumita Poland gi president na phongdokibu wapam amada maki leibangna Ukraine MiG-29 fighter jet kungamapan pibida yakrabani presidents Andres Dudana haikibada Poland Soviet Iraqi war plane si mari pibida ayaba pikre Poland si Slovakia leba ani sina fighter plane makhan singa Ukraine da khushinana bagdamak sem saduna laikre haidi International Coalition Ukraine lani khusukulai sing pishliba sigi saruk ama oina Poland amadi Slovakia nasu fighter plane makhalasi pibida ayaba pitokhi malem ge atop lebak sing odi be Ukraine gi khulai supply tawriba sing nasu fighter plane pigadra natragana piroidra haibiki matangdadi sapsana khamngamdri haukiba sahidigi hauraga Ukraine gi makedigi fighter plane sing pipina bataksinduna lakhi adobo kariguma fighter plane pishuluba thoklagadi lanasi hena pakthok chakthoraka haibigi nungnangba leibadigi NATO gi lebak singna fighter plane pibigi wapam yakidabane sohaidi makasa tarak poina topa pawmana Assam da yuwa habigi thawdok ani thokre ngase Central Assam gi sarukta Richter scale 3.6 amadi 2.8 yauna yuwa ha khraina official report amagi matungina phongdorakli ngasi Assam da thokiba yuwa habigi thawdo aduda Asiana amadi aso open thokibigi paw phangmadi leiti National Center for Seismology report tawkibada ngasi ayuk pung 8 minute ahum setpa matamna Richter scale magnitude 3.6 yauna yuwa ki Rakaputra Kha Thangba Torban gi district oiriba Jorhat district gi manung sanba Titabar manang nakna yuwa hakiba adugi epicenter leiri district asiga thangnariba Shivasagar Karbi Anglong Golaghat district singbadasu yuwa habigi thawduo du yakhi Rakaputra gi awang thangba Torban oiriba Lakhimpur dasu yuwa habadu phokhi yuwa habigi thawduo si Nagaland gi awang nungsuk thangba lamdam gi saruk dasu paksana yakhi masigi matung tarak pa ayuk pung 13 minute ani satpa matamnasu Richter scale da magnitude 2.8 yonu yuwa hakhi Brakaputra gi awang thangba Torban gi Darang district ki Dalgaon manak nakpum phamda epicenter adu laidi yuwa habigi thawdo si Udalguri
Baksha amadi Sonenpur district fauki Brakaputragi kha thangba Toraban oiriba Morian Gaon gi saruktas yuwa habagi thaudo du fauki awan hok thangba region oiriba high seismic zone oiriba area ras yuwa habagi thaudo du fauki ngase angan matamda central asangi mafam ani da Richter scale da 3.6 amadi 2.8 yauna thangna yuwa habagi thaudo du thoki bani Richter scale da magnitude 3.6 amadi 2.8 yauna hakibagi thaudo du da thoidokpa mishimina amadi aso opan thokibagi pawdi franki deswaidi Atopa pawamana Indonesia gi Merapi volcano pokhai lava kamthurakle Indonesia Mount Merapi volcano pokhai rakhibaga loinana lava kamthurakpa haure haina official report amagi matungina phongdorakli Merapi volcano dudigi lava kamthurakpi saktamadu athapa maphamdigi uba phangi nongthakta meter lising amaga sahungi sangda wangna lava kamthurakli haina government Salaiba Merapi volcano observatory na irai numita phongdokre volcano aduna pokhairapadagi ut amadi lava singadu nongthakta lepa leitana kam tharakli maigi sing pokhaibadagi kam tharakliba ukup waikup singaduna resident singda sound akaiba piragani thajanari Mount Merapi volcano pokhairapa simaru oina lamda madura leiriba miyamna mi paiba pokpadagi lanjena ba hokre Merapi gi akoibda leiriba lamdamda Ukup waikup singadu lepa leitana tasilakpana maram oiraga khudong thiningai gi masa oiri hadi haukiba sayolusu Merapi volcano asi pokhairakpadagi feet lising mapanga satruk wangna ukup waikup sing kam thoraki masina maram oiraga village nipana ukup waikup singaduna kupsinduna leki English singaniga kunga matugi matung tarakpada volcano asi active oibigi case asi wangkhalakle haina mamang sayolda volcano lisingna phongdokiba leiribani English singaniga kungi matung tarakpada Merapi volcano asi khwaidigi awangba thakta alert oiduna leikrabani masi maru oina volcano gi activities sing hangalakpadigi maru oina satharaki bathawni authority singnasu volcano asi akoiba kilometer 3 ki area da sathok sin tawbada athingma thamkre hairinasu pawsna makhatana phongdorakli hauji koina di me pawsi matanga sa lusinjarage masu miyam puna anoba update ngaminasi